Bikram Betal hairiba wari paring asida Bikram Aditya hairiba ningthau asina maram amagidamak asibagi masak oiraba Betalbu u mathak amadagi lauba lakli. Bikram Aditya na Betalbu marengbanda haptuna puduna chatli. Matam asida Betal na Bikram da wari liduna wahang hangi. Wahang adugi paukhumdu Bikram Aditya da pinaba hai. Maduda Bikram Aditya na asumba paukhumdu hek pibaga mahak Sing sapa hairiba u mathak aduda amuk kakhatkhi. Mamangi warigi link adu description section ta hapsaramge tadriba singna maduda changaga tabiyu gyan losing oiba wahang paukhumni wari makha tajaraklage. Betalna mangkhrabada Bikram Aditya su amuk hanna uthakta kakhre aduga Betalbu amuk phaduna makhada kumtharaklami. Asibagi masak oiraba Betal adu amuk marengbanda thongatuna Sainyasi aduna lairiba adugi maikay da laklami. Matam aduda Betal na amuk hairaki. Maharaj, nahak ayhak pupuduna mafam kaday da amuk satlibano. Ayhak wahang amaga amuk hangge munnataw. Nahak wahangi paukum pibak ngamdrabadi nahak sigani. Dharmapur kauba sahar ama lairami. Sahar aduda Dharmasali kauba sadhunupa ama sulairami. Sadhu asigi masanupa Bilupaksa kauba amasu lairami. Masanupa asi lairik laisu yamna hai amadi dharmasu yamna khangi. Mayum makai panba matamdi oire adubu luhong kaihongbagi wari di laite. Mahak mathwai su yamna nungairamde adubu mahaki nungaitaba adu mahak kanada su phongdoklamde. Wakhal yamna munna khallaba matung mahak tirtha koiba chatki haina khalami. Nongma tuminna Nong ngalakpada hawgatlaga kana khanghandana mahak tirtha adu chatkre. Leibak amadi tirtha mafam kayada mahak koiba chatlami. Mamai thangdadi mahak leibak amada thunglami. Mafam aduda mahakna Chandika Devi gi mandir ama thengnarami. Mandir adu manimuktana haktuna semi yamna phajai amadi yengbada punglanglangi. Mandir adugi phajaba adu ubada mahak mandir aduda changduna lai khurumge haina khalami. Tanja aduda nupi masa amasu mamanabi kharaga loinana mandir aduda lai khurumba laklami. Nupi masa adu masak yamna phajarami. Mahaki muraba samlang thajamalaba maithong mahaki wangang amadi minok amada auba mi kayagi thamoi chumhatpa ngamlami. Phajai haina mina Ngangnaba pumba mangonda amata watkide. Thoina hena fajarami. Laigi masamak mali yengbada. Nupi masa adugi masak mataw adu ubada sadhugi masa nupa adu heloi atombina pubagum pungsum sumhatkirami. Maram asina mahak nupi masa adugi parisoy khangningduna nupi adugi mamanabi amada hanglami. Mamanabi sing aduna nupi adugi mari makhong loina takpirami. Madudagi nupi masa sing adu mayumda amuk hankirami. Sadhugi masa nupa adu mathwai yamna nungairamde. Mahak laina phajin bagumna tawrami. Mamai thangda mahak Devi gi mandirda changduna wasak amaga loinana khurumjarami. He Ima Devi, nupi masa asi hek aigi oina pinabirabadi nanai ehaki kok asi imagi choronda kachagani haina harami. Asumna Lai khurumlamlaga mahak mayumda thuna amuk hankirami. Mayum yauraga mapada nupi masa adubu mahakidamak luhongbiyo haina hajarami. Masa nupagi wa tabada sadhu aduna nupi masa adugi mayumda nupi adu haina nabagidamakta mi ama tharaklami. Pau thakriba miyoi aduda akupa marol iba chithi amasu pikirami. Nupa aduna inakaira khullaba nupi adugi mayumda laktuna nupi adugi Mapa aduda warol pumnamak tamduna chithi adu pirami. Chithi gi marol khangladuna masa nupi adu thajabada mapa aduna yarami. Maram asina nupi asigi mapana amuk afaba numit tha ama yengduna chithi ama sadhu aduda piraklami. Chithi piruba nupa aduna pau pumnamak tamlami. Aduga chithi adu sadhu aduda pirami. Luhongbagi ayaba pirakpagi pau asi tabada mayam pumnamak haraunarami. Masidagi luhongnabagi sem saba loikirami. Sadhugi masanupa adusu mahaki marup singaloinana borjata tauroklami. Matau asumna mayam pumnamak matam sana nupi mayum yaurami.
luhongba adu asoi angam yaudana pangthoklami luhongbagi numidang aduma harau kumhai tawduna amadi acha athak kaya tawduna harauba phongdoktuna leirami madudagi nongaladuna nupa mayumgi miyoising aduna bor kainya puduna makhoi hallage haina hairami matam aduda nupi mapa aduna wa ama hairami madudi makhoigi leibaki chanabi oina bor kainya anina luhonglaba matung mayumda handringai leibak aduda leiriba Chandika Devi gi laisangda lai hana khurumgadabani haina hairami mapagi wahai adu tabada mi pumnamak bor kainya adi adu puduna Devi gi mandir da laklami mandir adu yaurabada bor adu mahaki marup amaga loinana mandir adu da changkhre Chandika Devi ki murti adu da makhoi animak dandabot tana khurumjarami matam adu da sadhugi machanupa adu mamangai gi wa ama khangning ningsinglaklami mamangai gi matamda mahangna Devi gi mamangda nupi macha adubu mahaki oina phanghalabadi mahaki mangak adu kaktuna kachagani haina wasakhiba adu mahangna ningsinglaklami sadhugi macha adu sakhiba wasak ngak lage khanduna manakta lairamba thangsang ama paikhatuna masagi mangak adu kakhirami thaudok adu ubada mahaka lakminnaba mahaki marup adu angakpa amadi akiba ama poklami mahangna khanjakhi madudi marup asina siriba asi mina ngaknaragani aihangna achumba phana hairabasu mina aibu thajararoi soidana aina hatpani hainaragani aihaki mingchat thiba soidana oiragani maramdi mafam asida leiriba asi aikhoi ani khaktani mahangna siriba asi aihangna hatpani haina soidana hairagani mathanta sijabani haiba kana amatana thajararoi aibusu mina thina su ngangnaba aduga mi hatpagi ningthaugi dandi su phangba madugi saruk aihaksu ithanta sijarage khanduna mahaksu thang aduna mangak kakhattuna sijarami ngaihak leiraga kaina adusu Devi khurumba changchilaklami mahakna hek changakpaga mafam aduda nupa ani siraga taduna leiriba adu hek urami phibam adu urubadagi mahak angaubigi matawgum onkhre mahakna mangle haina lauraklami mapuroiba sikhibagi nungaitabana mahak khangba ngamdraduna leimaida tharo onduna kaplami mahak kapna wakhal ama khalami madudi nupi oibi aikhoidi ipuroiba leitrabadi gati leitre adunadi aina hingduna leibagi nungaiba punsi adu phanglaroi aduna aisu ipuroibagi tung inkrage khanduna thangsang adu paikhattuna masagi mangak adu kakjarage haina tawrami matam aduda Chandika Devi masamangna makhol thokna khamjin wahaina haraki ngaikho nupi macha nahangna tawriba adu lale aihak wa ama haige munna taw siriba nupa ani adu hinghanbirage nahangna makhoigi akakwa makoksing adu masa da samjinbiyu aduga aihaki amrita asi lauraga khara khikpiyu Devi gi wa tabada nupi adu yamna haraujarami makhuttagi thang thadaduna nupa ani adugi manakta changlaki adubu mahaki mapuroibagi masana karambano haiba mahak tasengna khanglamde maram asina mahangna thok aba ama lakjarani khanduna makoksing adu amana amada hapchilami tasengna mahangna hapchiliba kok adudi mahaki mapuroibagi kok aduna mahaki marup adugi hakchangda hapchilami aduga mahaki marup adugi kok aduna mahaki mapuroibagi hakchangda hapchilami kok ani adu hapchinba loiraga mahakna Devi gi amrita adu chaisilami ising adu hek chaisinbaga nupa ani adu amuk hingalaklami matau adu ubada mi pumnamak ngaknarami madudagi nupa ani aduna haugatlaga kainya adubu aigini haina munaraklami matang asida betalna Bikram Aditya da hanglaki karamba nupana nupi adu lofam thokpagi ningthau aduna amuk khumlaki mahasoi miyoi bagi maru oiba hakchangi sarukti kokni aduna sadhugi machanupagi kok panba hakchang aduna nupi adu soidana laugani haina hairami mahaki pauphum adu tabada betal amuk hanna chenkhiduna uda kakhirami ningthausu amuk hanna uthakta kakhre aduga betal amuk lauthaduna sainyasigi manakta laklami matam asida betalna amuk hairaki Maharaj nahangna aihaku puriba si kadaidano nahak aihaki wahang amasu takho haina hairaga betalna wari amuk liba horaklami Puspapuri kauba leibak ama leirami
Leibak asida Dharmakes kauba ningthau ama palami. Ningthau asigi masanupi Sulosana kaubi ama lairami. Mahak ado masak phajabada Taibangpal asida mapa lairamde. Maram asina ningthauna mahaki masanupi asi matik chaba bor amada thajage haina khalami. Madudagi ningthau asina Des leibak kaya chattuna masak phajaba amadi magul leiba bor nupa ama thirami. Mapana chalamdai mikup aduda masanupina masak phajaba nupa singi ayekpa lai amamam pubirau haina hairami. Maram asina ningthau asina leibak kaya da leiramba ningthau amadi ningthau masa singi ayekpa lai sama sama hena puraklami. Mapana purakliba ayekpa lai sing aduda masanupina pamjaba nupa amata yauramde. Maram asina mapa ningthau adu amuk hanna bor thiba chatpa tarami. Pau asi leibak khudingi sandokhirabi. Pau asi tabada atopa leibak singdagi nupa mari makhoi masa asi masa masana hiram kaya amada matik chare khanjaduna ningthau macha nupi asi laururani haiduna Puspapuri konungda thunglami. Lakliba makhoi mari adugi mawung khangladuna ningthauna makhoi maribu Raj Darbar da phamhalami. Makhoi marigi magunsing adu mathang hayu tage haina ningthauna hairami. Ahanba nupa aduna asumna hairaki. Aihakti lai yekpa yamna hai. Mamal jamlaba lai manga nongmagi manungda yekpa ngami. Lai amamamgi mamalna ratana amani. Ratana amana Brahman Vaishnavta yenthoi. Ratana anina isorda katli. Ratana amana sagai nataygi kananaba tawi. Aduga aremba ratana amadi aigi nupigi oinaba khaktuna thamjai. Masi aigi leijaba igun singni. Aduga sak amasung pangaldi sanamijeng taduna yengbiro haina hairami. Ani suba nupa aduna amuk hairaki. Nanai aidi sangsar asida leiriba sa usek pumnamaki marol loina khangi. Aduga sak amadi pangalgi sakti gidi sanamijeng taduna yengbiro haina hairami. Ahum suba nupa aduna amuk hairaki. Iningthau ibungo nanai aihakti prithibida leiriba lairik amadi shastra asi loina haijai. Aduga sak amadi pangalgi oinadi sanamijeng taduna yengbiro haina hairami. Mari suba nupa aduna amuk hairaki. Nanai aihakti salangi maramda amadi thangta khuchu khulai singi maramda yamna haijai. Pangal su yamna kalli. Isung imanaba kaya amabusu yamna laina joy tauba ngamjagani haina haraklami. Ningthauna nupa mari adugi mawa mapau loina taba loiraba matung mahakna karamba nupada mahaki masanupi thajasige haiba mahak khanpham khanglamde. Maramdi makhoi marimak magun leiba ngaktani. Masaksu loina phajai. Matang asida betalna Bikram Aditya da hanglaki. Karamba mahai haiba nupada ningthaugi masanupi thajagani. Bikram Aditya na hairaki. Mahasoi nahaki wahang asigi paukum karamna pisige. Nongmada lai manga yekpa ngamba nupa asisu ras kainya phangloi. Sa useki marol khangba nupa adusu nupi phangloi. Shastra lairik yamna haiba nupa adusu Brahman Pandit ki thabakni. Ningthau masanupi lauba yaroi. Langi mahai haiba amadi mamanaba lamba paba ngamba nupa adu asengba khetri masani. Bor nupa mayam adugi manungdagi mahangna athoibani. Maram asina akanba nupa aduna raskainya adu luhongduna lofam thoki haina paukhum pirami. Mahaki paukhum adu tabada amuk betal sing sapa pambi mathakta amuk kakhirami. Bikram Aditya su amuk hanna uthakta kakhiduna betalbu amuk lauthaduna mareng balda thangatuna puraklami. Betalna amuk hairaki Maharaj pukning santi oibiyu. Aibu kadaidano nahakna puduna chaliba se. Nahak ningthau ama oijarabasu gyan leitadabagum tayangta soiba mali. Aihak wahang amasu hangi nahak munna taw. Mithila leibakta Gunadip kauba ningthau ama palami. Ningthau asi kubergumna lanthum leirami. Aduga mahak Rabon ningthau gumna su kalami. Mahaki leibak aduga thangnana kha thangba saruk aduda atopa ningthau masa amasu leirami. Ningthau masa adudi leibak adugi mapu oina leiba pamjade. Maram asina Gunadip Maharaj ki thaugal oina leijage khanduna mahaki leijaba sanalupa khara puduna Mithila leibakta laklami. Ningthau adudi konung manungda adumak leikibana mahaka unaba phanglamde.
ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯔꯛꯄ ꯃꯍꯥꯛ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯖꯔꯛꯄ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯅꯃꯛ ꯂꯣꯏꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯇꯗꯨꯅ ꯃꯁꯥ ꯑꯗꯨ ꯃꯌꯦꯡ ꯇꯥꯔꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯕꯣꯟꯗ ꯆꯠꯇꯨꯅ ꯎꯍꯩ ꯋꯥꯍꯩ ꯊꯤꯗꯨꯅ ꯎꯍꯩ ꯋꯥꯍꯩ ꯆꯥꯔꯒ ꯂꯦꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯒꯨꯅꯗꯤꯞꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯃꯁꯦꯜ ꯄꯨꯗꯨꯅ ꯁꯖꯤ ꯐꯥꯕ ꯕꯣꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯥꯛꯂꯤꯕ ꯕꯣꯟ ꯑꯁꯤꯁꯨ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯎꯍꯩ ꯋꯥꯍꯩ ꯊꯤꯔꯤꯕ ꯕꯣꯟ ꯑꯗꯨꯗ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯃꯃꯥꯡꯃꯛꯇꯗ ꯁꯖꯤ ꯑꯃ ꯆꯦꯟꯕ ꯎꯔꯝꯃꯤ꯫ ꯁꯖꯤ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯦꯟꯗꯣꯡꯗꯒꯤ ꯇꯦꯟ ꯑꯃ ꯁꯠꯇꯨꯅ ꯁꯖꯤ ꯑꯗꯨꯗ ꯀꯥꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯖꯤ ꯑꯗꯨꯗꯤ ꯇꯦꯟꯅ ꯊꯥꯕꯗ ꯁꯤꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯐꯥꯔꯒꯅꯤ ꯈꯜꯂꯝꯕ ꯁꯖꯤꯅ ꯆꯦꯟꯈꯤꯕꯗ ꯅꯤꯡꯊꯧꯁꯨ ꯁꯖꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯕꯣꯟ ꯑꯗꯨꯗ ꯎꯍꯩ ꯋꯥꯍꯩ ꯊꯤꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯎꯔꯗꯨꯅ ꯃꯍꯥꯛꯁꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯐꯅ ꯂꯥꯞꯅ ꯂꯥꯛꯂꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯖꯤ ꯑꯗꯨꯕꯨꯗꯤ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯋꯥꯃꯜꯂꯗꯨꯅ ꯃꯍꯥꯛ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯦ, ꯑꯗꯨꯒ ꯍꯪꯂꯛꯏ, "ꯃꯍꯥꯁꯣꯏ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ?" ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯒꯨꯅꯗꯤꯞ ꯅꯤꯡꯊꯧꯅ ꯃꯍꯥꯛ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯄꯨꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯪꯂꯛꯏ, "ꯅꯍꯥꯛ ꯅꯊꯟꯗ ꯂꯥꯛꯂꯤꯕꯗꯤ ꯑꯇꯣꯞꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ?" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯔꯥꯖ, ꯅꯅꯥꯏ ꯑꯩꯗꯤ ꯏꯕꯨꯡꯉꯣꯒꯤ ꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯂꯝ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤ꯫ ꯃꯍꯥꯔꯥꯖꯀꯤ ꯃꯤꯡ ꯇꯥꯖꯗꯨꯅ ꯅꯅꯥꯏ ꯑꯣꯏꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯖꯒꯦ ꯍꯥꯏꯅ ꯂꯩꯔꯛꯄ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯏꯕꯨꯡꯉꯣꯒ ꯎꯅꯖꯕ ꯈꯛ ꯐꯪꯈꯤꯗꯦ꯫ ꯉꯁꯤꯗꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯕꯣꯟ ꯑꯁꯤꯗ ꯏꯕꯨꯡꯉꯣꯒ ꯊꯦꯡꯅꯖꯔꯦ." ꯃꯍꯥꯛꯀꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯒꯨꯅꯗꯤꯞꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯦ꯫ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯈꯔꯗꯪ ꯊꯤꯗꯨꯅ ꯄꯤꯊꯛꯎ, ꯑꯗꯨꯒ ꯃꯇꯨꯡꯗ ꯋꯥ ꯄꯨꯝꯅꯃꯛ ꯉꯥꯡꯅꯁꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯊꯨꯅꯃꯛ ꯎꯍꯩ ꯋꯥꯍꯩ ꯑꯃꯗꯤ ꯏꯁꯤꯡ ꯊꯤꯔꯨꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯗꯨ ꯀꯣꯛꯂꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯕꯨ ꯃꯅꯥ ꯃꯊꯨꯝ ꯌꯥꯝꯅ ꯄꯤꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯊꯕꯛ ꯑꯃ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯜ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯃꯨꯗ꯭ꯔ ꯃꯄꯥꯜ ꯑꯗꯨꯗ ꯏꯁꯣꯔꯒꯤ ꯃꯟꯗꯤꯔ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯟꯗꯤꯔ ꯑꯗꯨꯗ ꯃꯍꯥꯛ ꯆꯪꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯍꯧꯒꯠꯂꯛꯄ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯇꯣꯟ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯇꯨꯅ ꯐꯤꯕꯝ ꯑꯃ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛ ꯄꯨꯡꯉꯛ-ꯉꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯂꯣꯏꯅꯅ ꯗꯦꯕꯤ ꯄꯨꯖꯥ ꯀꯠꯄ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕ ꯎꯕꯗꯨꯗ ꯃꯍꯥꯛꯅ ꯉꯛꯇꯨꯅ ꯍꯥꯏꯈꯤ, "ꯅꯨꯄꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯂꯥꯏ ꯑꯁꯤꯗꯤ ꯅꯨꯄꯥꯅ ꯈꯨꯔꯨꯝꯕ ꯌꯥꯕ ꯗꯦꯕꯤ ꯅꯠꯇꯦ꯫ ꯅꯍꯥꯛ ꯃꯁꯤ ꯈꯪꯗꯕ꯭ꯔꯥ?" ꯋꯥ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯔꯤꯆꯣꯏ ꯅꯨꯄꯤ ꯑꯗꯨꯗ ꯇꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯂꯤꯔꯝꯃꯤ꯫ ꯊꯣꯛꯂꯤꯕ ꯎꯄꯌꯣꯛ ꯑꯗꯨꯒꯤ ꯄ꯭ꯔꯇꯤꯀꯥ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯃꯟꯗꯤꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯏꯔꯨ ꯂꯨꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯇꯣꯟ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯋꯥ ꯂꯧꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯃꯍꯥꯛ ꯄꯨꯛꯅꯤꯡ ꯆꯪꯅ ꯏꯔꯨ ꯂꯨꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯇꯣꯟ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯃꯨꯛ ꯐꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯊꯥꯒꯠꯂꯝꯂꯒ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯑꯉꯛꯄ ꯋꯥꯔꯤ ꯑꯗꯨ ꯒꯨꯅꯗꯤꯞ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯒꯨꯅꯗꯤꯞ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯈꯨꯗꯛ ꯑꯗꯨꯗ ꯗꯦꯕꯤꯒꯤ ꯃꯟꯗꯤꯔ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯗꯦꯕꯤꯒꯤ ꯃꯟꯗꯤꯔ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯟꯗꯤꯔ ꯑꯗꯨ ꯌꯧꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯅꯥꯇꯣꯟ ꯑꯗꯨ ꯑꯃꯨꯛ ꯆꯥꯎꯊꯣꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯗꯦꯕꯤꯗ ꯈꯨꯔꯨꯝꯕꯗꯤ ꯉꯝꯂꯝꯗꯦ꯫
Matam asimaktada mamangda ningthau macha aduna thengnakibi Rajkumari adu amuk mamanabi mataroi kharaga mafam aduda lai khurumba laklami. Rajkumari adugi masak matau phajaba amadi mahaki phijet leitengi ningthiba aduna ayengba auba mi pumnamak sumhatkirami. Nupi adugi ningthiba amadi phajaba adu ubada Gunadip ningthau ngaurami amadi nupi adusu Gunadip ningthaugi chawung sada amadi mahaki matik mathauna adu urubada mahaksu ningthau adubu apamba poklami. Maram asina mahakna yamna thunamak Debigi mandir aduda changduna Debida ningthau adubu mahaki mapuroiba oihanbiyu haina nijarami. Mahaki nungsi maisak adu khangba ngamdraduna nupi aduna ningthau aduda hairagi mahasoi nahak yengbada leibak amagi mapu ningthau oigadaba mali. Mafam asida kari maram laiduna lakpiribano aihaksu ningthaugi machanupi Rajkumari amani. Aihaksu haujik thajai yonjaba tawjadri. Maram asina ibungogi aningba apamba leirabadi phongdokpiyu aihak nahakna haiba soidana injage haina hairami. Rajkumari adugi wa tabada ningthau Gunadip amuk hairaki ibema nahakna aina haiba ingani hairabadi aihak wafam ama haige. Aihak lakminariba nupa asisu leibak amagi ningthau machani aduna nahak mangonda luhongu haina hairami. Ningthaugi wa tabada nupi macha adu pungak ngakre maramdi mahakna khanjabana ningthau mahakpuni aduga ningthau aduna ona tainana hairakpada mathwai wana amuk hairaki Maharaj changjarakpi tolabini khanduna aihakpu hundokpiganu aihakpu luhongduna lobiyu haina haijaraki. Mahaki wa adu tarabada ningthauna amuk hairaki ibema nahakna aigi wa inbige hairabadi Rajkumar asida nahak luhongduna layu nahaki napuroiba oyu. Ningthauna yararoi haiba mawong adu khangbadagi gati leitrabi nupi aduna maraibakta tambani khanduna nupa adubu puduna chatkre. Gunadip ningthausu maraibakta adumak hankirami. Matang asida Betalna Bikram Adityada amuk hanglaki. Gunadip Maharaj ka ningthau macha aduga amana amada mateng mayam ama pangnakre adubu makhoi anigi manungda karambana hena mateng pangkhibage haina hangi. Matang asida Bikram Adityana wakhan muna khalladuna khumlaki. Aihaki motki matung innadi Rajkumar aduna hena mateng pangkhi. Adityagi achumba paukhum adu tabada Betal adu amuk wa makha taramdana mahak chingsapa uthakta amuk kakhirami. Ningthausu amuk hanna uthakta kakhre aduga Betal amuk lauthaduna Sainyasiki manakta laklami. Matam asida Betalna amuk hairaki Maharaj kadaidano nahakna aihakpu puduna chatliba sibo. Nahakti Rajnitida haisingba miyoi amani. Aihak wahang amaga hange munataw. Magadhapur kauba leibak ama leirami. Leibak aduda Birbar kauba ningthau ama palami. Aduga leibak aduda su Harnadetta kauba yamna inakkerak khunba nupa amasu leirami. Lalon itiki thabak tawduna mahak sen jamna talami. Lalon ba nupa asigi masak matau yamna phajarabi masa nupi Madan Sen kaubi amasu leirami. Nupi adu laigi masagumna ningthijarami. Basanta ritugi matamni. Madan Sen mahakki mamanabi kharaga loinana laikolda chattuna sanarami. Dharmadat kauba inakhunba nupa amasu leirami. Mahakisu masanupa Somdatta kauba ama leirami. Somdatta su mahaki marup mapang kharaga koirakpada laikol aduda thunglami. Matam aduda masak matau phajarabi nupi amana mataroi singa sanaduna leiriba adu hek urure. Nupi adugi phajaba adu ubada Somdatta mapungning adu sumhatkirami. Masa adu khanghaudana apam nungsigi ithak haurakduna niklami. Matam aduda mahangna khalami madudi nupi macha asi masak matau yamna phajamali. Mahak aina lauba phanggadauba mande. Adubu isorgi kipadagi mahakpu phangjarabadi aihak pokpagi mahai yanba haibadu oiragani. Wakhal mayam asina mahak yamna wahallami. Wana mahak adumak mayumda hankhirami. Apam nungsi maisangna mahak masa adu isok thare. Ahing adu wakhalna lakhatkiduna mahak mikup ama phawba tumba yakhidre. Mathangi numitta mahak hogattuna matomta laikol aduda chatlami.
Nupi macha adusu ahing ama haukiduna mahaksu mahaki mathau oina laikol aduda lei hekpa matomda laklami. Itha thajadana nupi adu lakpa aduda somdatta haraubana lawai lutol jawrami. Apamba kalakpana mahaki masa adu lakhat khirami. Apha phattagi wakhal amata tawramde. Maram asina mahak thuna nupi masa adugi manakta changsinduna nupi adugi makhutta hekta paiduna bikhani rami. Karigumba bikha adu pibidrabadi khudak aduda mahak mathwai tharagani haina hairami. Madu ubada nupi aduna haraki ibungo nahakna niriba bikha adu matik sadaba bikhani aihak punamduna dharma manghanbiganu. Somdattana amuk hairaki masi aihaki iral natte ibemagi ningthiraba sawong sada amadi maithong urubada aihak ngawkhre. Nupi aduna amuk hairaki mahasoi nahak apam nungsi langda thuduna nasa adu ikai iki khangdre adubu pungning santi oibiyu aihak nafamda wasakjage. Aihaki luhongba numit mangani hek suba aduda aihak ibungogi nanakta soidana laksage aduga ibungona pangthokningba thabak adu pangthokpiyu. Madugi matungda aihak ipuroibagi seba amuk changjage. Amam angan isor anina sakhi oisanu haikhiba wa soijaroi haina akanba wasak amaga loinana hairami. Nupi adugi wa tabada somdatta ikai nungsi yanana mahak mayumda halaklami. Matam khara lairaga nupi macha adu ina khunba nupa amaga luhongkhre. Mapuroibagi mayumda laire mahak. Matam aduda Madan Sen mahangna mamangda somdattada saklamba wasak adu ningsinglaklami. Maram asina mahangna mahaki mapuroiba aduda mamangda thokiba thodok pumnamak loina wari liduna tahallami. Aduga hairaki aihakna mamangda nupa adubu kibadagi saklamba wasak adu haujik matau karamna aihakna ngakani. Aihak oktabi ama oiduna atopa nupa ama pamjarubagi wa natte. Ibungona takpiba nayathang aihak injagani. Nahaki yathang ngaijari haina hairami. Mahaki nupa adu ngarangta luhonglakpi mahaki nupigi atingba pukchel adu ubada peladuna hairaki. Ibema nahak hainakhiba wasak adu ngakpana asengba dharmani. Miyoibana dharmabu chatrabadi amangba laikha taba oirakani. Aduna nahak wasak adu ngaknaba thorang tawjaro aina ayaba pirabani. Mapuroibagi ayaba phanglabada Madan Sen ahing aduda thoina aki amau yaudana ahing aduda mahak somdattagi manakta chatkhirami. Matam adu ahingi pung 12 rom tarami. Mahangna sum lakpada lambida daku huranba ama thengnarami. Daku aduna hairaki nupi macha nahak ahing athengba asida nathanja chatlibadi kadaidano nahak pu akiba machet amata poktabra. Nupi macha aduna khumlaki aihak ithanta chatpa natte kam haiba lai adugi lirungten puduna chatlibani aduna isada thoina akiba laite. Matam aduda daku aduna amuk hairaki phareda bidina ngasidi aigidamakta nahak tharaklabani aduna haujik aiga sanaba tare. Madugi matungda aina nahaki phirol amadi likkol khudingmaksu loina lawhoragani. Madudagi nahakna chatningba mafamda chatpa yagani. Madan Sen mahak mathwai yamna wabana loire. Mahaki oirakliba phibam adugi wari adu mahakna huranba daku aduda sengna lirami. Aduga amuk hairaki aihak wasak adu ngakluraba tungda mafam asida amuk soidana lakhini. Matam aduda nahakna apamba thabak chathabiyu. Adubu aigi hanagi wasak adudi thugaibiganu haina mahak amuk hanna wasaklami. Nupi adugi wa adu tabada daku adusu yaraduna mahakpu chatlo haina amuk thadoroklami. Madan Sen su yamna thunamak chatkiduna mahaksu somdattagi manakta thunglami. Nupi adu ubada somdattana amuk hanglaki. Nupi nahakpu kanano ahing asida natomta laklibadi nahakpu hingchabira. Maya tawduna migi masak onduna chatlibra aigi inakta lakpana kari maram laibage haina hairami. Mahaki wa adu tabada Madan Sena amuk hairaki nahak haran Adityagi masanupibu masak khangdre. Mamangaigi wa nahak kaurabra. Laikolda nahaki nafamda wasakhiba nupi adu aihakni. Ngasidi wasak adu ngaki haiduna aihak mafam asida laklibani.
Hꯧjik nahaki yathang ngaijari apamba thabak pangthokpiba yaragani. Somdatana amuk angakpa amaga loinana hairaki ibema sakhenbi nahaki thorang angakpani ahing athengba asida nathanta lakpadi akiba poktabra. Ahing asi nongyai chabuk yausinkhre luhongbada ngairibi nahakna ahing asida nathanta lakpadi lambi lamhangda phattaba mi kaya ama thengnaba yai aduga amaromdana nahakna laklibasi nahaki napuroibadi khanghaubra natraga lona lakpara. Nupi macha aduna amuk khumlaki aihak ipuroibada aigi haukhibagi thodok pumnamaki wari tamlamduna mahaki ayaba yauduna lakjabani. Somdatana amuk hairaki napuroiba adudi kari haihawi mandan chenna amuk khumlaki mahakti yamna pukchel chawba mini. Mahakna hairakpadi miyoibagi leiteng pumnamaktagi phi natana atoppa leitengna phajaba leiti. Maina chakthekhraba akokpa bonda sajina leiba nungaiba haunade wakhal phatrabadi hakchangi kuchu mangani macha oktaba poklaga miwa tabani. Nangi asengba thamoina aigi mangongi masakni aduna nahaki wasak ngakpana puinyani maram aduna naning tamna chatlu haina takpiraki. Somdatta wakhalmuna khalami nupi asigi mafamdagi aihak premgi khudol lawba matik chade maram asina mahangna hairaki ibema ningthibi aidi mapuroiba leiraba nupida nattaba lamcha chacharoi nahakti asengba satini mafam asida kuina leiba matik chadre thunamak nahaki nabumogi manakta hankro. Wa adu tabada mandan sen hainingai leitana nungaiduna mahak halaki aduga ngasaigi huranba daku adugi manakta amuk thunglami. Huranba adudasu mahangna wari pumnamak liduna tahallami aduga mamaithangda mahangna daku aduda mahaki apamba adu pangthoklo yaragani haina hairami. Wari adu tarubadagi huranba adusu penman khraduna madan senbu akiba leitana mayumda hankro haina takpirami. Matau asumna mahak daku adugi makhuttagi nanthokutuna lakpana mapuroibagi manakta thunglami aduga mahangna mapuroiba aduda mahaki wari pumba tamduna tahallami. Mapuroiba adusu mahaki nupigi pukchel aduda hainingai leitana nungaijakhi. Matang asida betalna Bikram Aditya da hanglaki nupi adugi mapuroiba huranba amadi Somdatta makhoi ahum adugi marakta kanana khwaidagi hena pukchel chawbage. Bikram Aditya na khumlaki khwaidagi pukchel chawba nupadi huranba adudi karigidamak huranba aduna hena pukchel chawba helibano haina betalna amuk hanglaki. Bikram Aditya na amuk khumlaki dharma kibadagi nupi aduna mapuroiba aduda mahaki wa adu takpani. Dharma adu ngaknanaba mahaki mapuroiba aduna mahakpu thabani mahakna thaningduna thaba natte dharma bu kibadagi thabani. Somdattasu mapuroiba aduna taba khangba yadaba thabakbu dharma kibadagi yarakpani khallubada mahaksu phattaba thabak adu taururaga mahaki umangol oigani khanduna kibadagi mandan selbu thadorakpani. Adubu huranba haiba jat asidi apha phatta khandaba dharma kidaba mini mahaknadi madan senbu thadokpham thoktrabani. Makhoidi tanja hek phangbaga migi pot lawba haiba asi makhoigi mathauni adugumba phattaba mi aduna asumba thabak tawrakliba asinadi mahakna khwaidagi hena pukchel chawbani haibani. Wa adu tabada betal amuk hanna uthakta kakhirami. Wari asi matang asida loisinjare. Wari asi libada soikhiba yaurabasu tabiriba pumnamakna ngakpinaba nolukna haijari. Mathang tarakpa warising thagalakpada khangnabagidamak channel asibu subscribe tausinbiramu.